ARAMBAI TENGGOL gi fighting commander ASEM KANAN YAONA AT gi MEEOI manga PHAKHIBA adu YANINGDABA PHONGDOKTUNA CHANGSHINKHIBA KHONGJANG gi SHARUK ama OINA NGARANG NUMIDANG IMPHAL East District ki POROMPAT DC Road ta MEEYAM na KHONGJANG CHANGSHINBADA security force na smoke bomb Kaplakpada yum Amagi Jingga Phaoduna Phamung da smoke bomb Tashillakhre HAIRI security force singna Kaplakpa smoke bomb adu Pongpal Khetri Laikai Iran Pham Thongkhong manakta leiba Leitan Them Romi Meitei Koba MEEOI amagi imungda yumgi Jingga Phaoduna smoke bomb adu Tashillakhibani smoke bomb adu imung aduda leiba phamung amagi kangkhalgi saruk khara chaktheklaga phamungi mon manakta Tashillakhi smoke bomb adu phamungda mi tumduna leiringaida Tashillakpani laibak phabadi thodok aduda asok apandi yaukhide hairi ngarangi miyamgi khongjang aduda pongpal top khongnang makhong amadi Wakha na jingba mafamsingdagi lakpa khongjang loising security force na Porompat DC office manakta thingnaba akanba muongda hotnakhi maduda security force singna khongjang loising tankhainaba tear gas smoke bomb amadi mob bomb na jingba kapki loinana khongjang loising adu lakshinnaba hotnabada security force na nongmai round kharasu blank fire tawki haina pau asina makhatari